Pauche di yumpam oiba maroiba pau kharap de taujari AMSU ki akhanaba thaumising Bazar Manungda Drive chtthakhre kokfai kaba Potlamsing Heidokkhre ngasi AMSU ki akhanaba thaumi taramangana saba tim amana Dharmasala Alugali Masjid Road Nagamapan ki area da leiribat nongbada sangdaba yatraba Potlamsing jonba dukan sing da drive chtthakhre AMSU ki tim aduna drive chtthakiba adu hauji coronavirus na wanaraba miyam na nongbada sangdaba yatraba Potlamsing mamal wangkhalakliba amade Botsai leiba matamda chamamnaba kaya leirakpa phibamsing asida akhanabam yang abaga loinana sathakibane maru ain wholesale dukan amade retailer dukan singda pochai gi mamal sing asuki madek wangkhalaktuna dukan amaga pot ki mamal manadaba dukandar karbar wala singna joning bam amanda jon bane singba satharkli pathong sing adu yaroi aiduna drive adu sathakibane pochai leiba lakliba customer singda pot ki mamal khangnaba dukan singi mamangda price list Tetanabasu drive atuda AMSU ki akanaba tim aduna khangan ke Chataki ba drive atuda dukan khar da jon Potlamsing phibam chadaba expiry oiraba kokfai karaba Potlamsing yolamba thengna ke Potlamsing adu dukan gi mamang thai doktuna manghan ke makha jana dukan sing dagi phagalaba Potlamsing aidoktuna manghan ke AMSU na chathariba drive asi Manipur gi mafum kya da leiriba godown sing da chathaki gani potche joleba karbar wala sing da AMSU na thamri wafam sing Pochai gi mamal thetpa phattaba Potlamsing dukan da thamdaba miyam da minam bidaba mari leina balanga ki authority na so athuba matam da pochai gi mamal miyam mamangda lauthuktuna dukan sing da thethan binabasu drive adu da saru yaki ba AMSU gi thaumi amuna pami sing da phongdokhe lairabi imungi nupimacha sing lairik tamba tokpagi phibam da leire lairabi imungi nupimacha sing admission tokpagam dabadagi lairik tamba tokpagi phibam da leire lamdam jigi nupi sing nursery dagi PhD phawba frida Mahi tamanna balenga kasina thabak paikhallo Prime Minister ki beti bachao beti parao thabak to onthok piro aina Ningol Club ke President Sofia khundong bamda phongdokhre magna makha tara dun COVID-19 na maram oiraga matam sana lockdown leihibadagi thabak suramba chatlamba punamak lepkhiduna Manipur gi miyam da asoba awapa kya piduna lakle masigi matakta lairabat nongmagi suraga chajariba imung singdana hiana khamthengna awaba piduna seldongge phibam da akan basai theng pibadagi lairaba imungi masasing hauji college ki admission taunanabagi sel puthoknaba leitabana leiringai charakasida admission tawba ngamdabadagi laik tamba tokpagi phibam da leire atokpa pau amadana sarkar asina parliamentary secretary taragani thoi absent ki ba adu disqualified tawgadabani aina congress na governor da memorandum pisinkhre BJP na lusing basungsina ba sarkar asigi chief minister oiriba N Biren gi lusing makhada sarkar asina parliamentary secretary taragani thoi absent duna matam khara thabak puhan ki ba adu office of the profit kamari leinaba na Manipur gi governor na khudakta disqualification tawgadabani aina ngasi congress legislature party gi lusing ba oiriba o ibu bina lusing ba team amana governor Dr Nazma Abdullah memorandum ama pisinkhre ngasi nomit jungba pung baro magharum taba matam da governor da memorandum pisin ki ba adu da congress working committee ki gaikhanga congress ki MLA ke Meghasantara ke Govindas TH Lokesor DD Thashina singbana saruk yakhe temmasina governor ga hakthengna unaduna wari sana ke Chawrangna minute kunrom unaki ba adu da CLP ki leader oiriba o ibobina governor da thamki wa wafam de BJP na lusing ba sarkar asigi matam asida parliamentary secretary taragani thoi lana hapsen ki ba adu di disqualification tawgadabani haiba wafam thamke governor da memorandum pisal lamlaba matung da BT road tal leiba congress bhavan da permission ko unaba amada CLP ki lusing ba o ibobina haikibada ingchok lising ani tara taret ki March tara banga da BJP da lusing ba sungsina ba sarkar asi hek sem ki ba adu dagi hauna ngasi phabuda oidaba ain gi mekta leiba thabak kya tawduna lakhe MLA konipan ka ba congress da sarkar sem gi khudong chaba pi bagi mahutta union minister kya laktuna raj bhavan da leiduna nampu da BJP na lusing ba sarkar ama sem ki bani aibase miyam loina khanglabani aike nagalam rom da Manipur gi district ahum da akan bandong chugani med Manipur ki district ahum haibadi Chandel Swachanpur Pherzon da pungkun mari ki manung da akan bamong da nong chugani aina Indian Meteorological Department Guwahati na report tawre report asigi matung ina nong chubagi sang asi centimeter tari tagi kun phawbagi chang da chugani loina na Manipur ki district ambadasu mayai oiba mong dot nong suraba yai aire district ahum da pungkun mari ki manung da akan bamong da nong chugadawriba asina maram oiduna haujik loruk tham matam asida nong na mahi marong kaya ama paksanna sokhalaba yabagi akiba leigadawri aire maraga sida Miyam Cheksinnaba Khanghllakli ngasi nong manini asida Manipur gi mafam ayambada nong kana chuba yabagi phibam da leirakpadagi ising isau amade landslide thokpa yabagi akiba lakpa yai haina Manipur sarkar ki secretariat relief and disaster management department na haire loina na Miyam na mit na kong singna leina ba su khanghalle
Manipur ki turel am warning level jongna ising imai hangalakpa asina isaw thokadabagi phibamda leire Water Resource Department Manipur na su paikhat pajaba thabak thawrang sing paikhanaba sem saduna leire isaw thorakpa asidagi ngakthoknaba standard disaster helpline oina State Emergency Operation Center office hangdokle telephone number 0385 244 3441 da pau phawbiragu haire Indian da lepa wafam da NSN I'm na chatloi lepkhiba khongkham dagi hongloi NSN I'm gi by monthly oina phongba Nagalim voice ko ba se phong amada Indian lepa wafam da NSN I'm na chatloi Naga gi tongan tongan ba phiral constitution amade Naga sing punsin ba ai ba khongkham dagi hongloi haire agency ki pau amana ai by monthly oina phongli ba se phong asigi matung inna India lengak la thamle ba wafam sing asigi matangda Naga na yesinna ba tawroi Naga integrity ga mari leina puthokliba point taraga taruki agreement adudi Naga ki solution asi khuriak pina ba loiba ga makhatana lehuriba issue asi na thaidona dai higadabagi mawongne point tara taruki agreement asi ki manungda yauriba joint taraga humdoi asi na thaina bu hona bada janingde NSN I'm ki maike deki hai madude Naga ki loop khara amadi Naga political group khara na India lenga ki khong nonba ki mawongda janaba purakna bu hona basi laibak thibane matam sangna laklibe isu asigi wahanthok taki khenaba leigadore karigumba waroi asi lakpada tongan tongan ba phiral amadi constitution jorok trabade malem gi miyam gi mamang ikainingai oigani haujik leiriba modina lusing balengak asina su Naga miyam gi aning ba khangna thabak tawrakani thajai anasu mahakna makhatana phongdokhe nagalam romda thama panchupna phamlan bada chenaba police constable cherak PBU JSC Kangpokpi district ki manung chanba chini ingkhol village tagi sahi tara mathoi kakta ngairi pinupi masa amabo phamlan bada chenaba Mioi ngasi phawba mari leinaba singna phaduna cherak pidabada tongan tongan ba lup tara ga humdoina janingda ba phongdokre Inpu Naga Union Rongmei Naga Students Organization Rongmei Naga Youth Organization United NGO Mission All Inpu Students Union amade sangangai Apunba lup chawna tongan tongan ba lup taraga humdoi ga loina ngasi Manipur Press Club ta pangthokpa paugi mifam amada Joint Action Committee of Minor Victim asing JAC ki President Merajau Kamaina haikibada Haripa Nupimacha asi sahi tara mathoi kakta ngariba class 3 tamlibi Nupimacha amane Nupimacha asigi mamasu mapaga kaina khiba kuire mapa hojik ju thaktuna leiba misakne mapa asida kasaklugi karisu khanba leite mapa ki condition asi aduki mati khudong sade thokliba thodok asigi matangda su ningthina khangba leite makoi ki imung asi lairaba imungne asigumba lairaba asigi khudong chaba lauraga sini ingkholdagi aujik na tengnopol police ta police constable oiba misak amana sahi asigi January gi sejat kungi nubidang athingbada ahan poina namduna angang asi phamlan bigibane angang asida thodok adu mingonda haidoktana ba kihan ki aire angang asina suki badagi thodok asi haidoktana lakhe masigi khudong chaba lauraga nupa asina thama panchupna September thagi ani supa chayol phawba phamlan duna lakhe aire Thaudok asi nupa asina ju thaklaga mamana basing da wari libada yarok padagi khangbangam lakhibane angang asina sumarik chumba wari sing li thorak padagi khanglakhibane nupa asigi imung da nupa asi puthorna ba khanghalubada imung manung da nupa asi puthorpagi mahut sini ingkhol gi thangbai village court da oina maran season duna JSC amadi lupsing asibo maran season birakle village court na nakal ani makauduna oil chatabada nupi imung manung na thaudok asi logi oibarom da oina chatningi harakpadagi village court na yaba pibikhe adoba nupa asigi oina bestopur gi village court na de customary logi matung inda nupa asigi imung manungda ok manga konghankhe JSC na makha tarakba oina tha asigi chaichat taraga taruk ta nupa asi phabinaba Bisnopur police na FIR amara start tawki adubo numit mari mangani sujilaklaba phawba police asi phabidana leibadagi akan ba pressure pibada ariba police asi tengnopal gi SB gi da makha da leiduna thabak tawbana Bisnopur police na phabada thengthabani airakhe Masigi marak asida special pokso senapati na hariba nupa asi interim bail grant tawkhre aina khangalakhe yamna ngaklibadi Bisnopur police na hariba nupa asi phabagi nupa mayumda oina laklaga case asi pokso case oibana ngalinga de chen bajaba chelu aina khangalamkhe asiguma puksel sengba watpa asi laibak thibane marak asida Mioi chama yakhai toruk positive oire mangana Leikhidre chamaga humphuma panna discharge tawkhre chaliba pung kunmari asida Manipur da Mioi chama yakhai toruk nauna COVID-19 positive oire Mioi mangan Leikhidre Ngasisu Mioi chama ka humpuma panna laichat asidagi phaduna discharge tawkhre haire ngasigi oina su impact west ta Mioi nipu manga positive oiba thengnare Health Department ki Assistant Director su oriba department asigi wangangloi Dr. Khoirom Sasi Kumar mangang na thadorak ba serol amana hai ngasi nauna positive oiba Mioi chama yakhai taruk asigi manungda ani amadi Central Armed Police Force tagine
Apunba positive asigi manungda Mioi chama yankhai mari amade tribal history leitaba Mioi ngaktani haire nauna positive oiraklabasing asi tharaga state asida COVID-19 ki apunba confirm case lising tara taruk chatet umdaga tare Sukhre housing pawada laichat asidagi phakiba mi ki masing lising tara gani thoi changwa humphogani thoi Sukhre housing active case da lising mari supna marphum doi leire ngasi Leikhidre Mioi manga adudi Chuachanpur dagi sahi humrahum dorom suraba nupa ama district asimak dagi sahi yankhai rom suraba nupa ama Sandel dagi sahi yankhai mapan surabi nupi ama Imphal East dagi sahi yankhai mapan rom surabi nupi ama amadi Imphal West dagi sahi yankhai mapan surabi nupi amane Leikhidre basing asi tharaga state asida COVID-19 Leikhidre migi masing samaga kunthagani thoi Sukhre aroi bedo content sing asigi maroi ba pau khara asi ba pau tamjariba Manipur local news YouTube channel amadi Facebook page asidagi yengbiru punamak pathaga chari loinana channel asina domda kana rabadi subscribe like and share tawba kawi kunu punamak po amuka na thaga chari